ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯂꯨꯍꯣꯡꯉꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯈꯤꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯦꯟꯃꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯒ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯐꯥꯊꯕ ꯉꯝꯗꯕ ꯂꯥꯡ-ꯐꯥꯡ ꯁꯨꯝ ꯈꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯆꯥꯒ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗ ꯃꯣꯏꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗ ꯈꯪꯅꯔꯛꯄꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯊꯣꯏꯅ ꯑꯝꯇ ꯋꯥꯠꯇꯦ ꯂꯣꯏꯅꯃꯛ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯁꯨ ꯐꯖꯩ ꯅꯨꯄꯤꯁꯨ ꯐꯖꯩ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯒ ꯃꯣꯏꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯁꯤꯗꯒ ꯃꯃꯤꯡ ꯆꯠꯂꯤ ꯃꯣꯏꯕꯥꯅꯤꯁꯦ ꯃꯁꯛꯅꯒ ꯐꯖꯕꯅꯦ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯃꯤꯡꯒ ꯆꯠꯄꯗꯣ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯩ ꯑꯗꯣ ꯃꯣꯏꯕꯥꯅꯤꯁꯦ ꯈꯤꯇꯪꯁꯨ ꯉꯥꯎꯁꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯔꯣꯝꯗꯅ ꯍꯦꯟꯅ ꯂꯨꯝꯅ ꯆꯠꯈ꯭ꯔꯕꯀꯣ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒ ꯀꯧꯅꯗꯅꯀꯣ ꯁ꯭ꯀꯨꯜꯁꯤꯗ ꯒꯥꯔꯖꯤꯌꯥꯟꯒ ꯀꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯩ ꯃꯣꯏꯁꯦ ꯋꯥꯔꯅꯤꯡꯒ ꯊꯥꯗꯅ ꯇꯧꯋꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯗ ꯈꯔ ꯆꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯈꯖꯤꯛ ꯈꯛꯇꯗ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯎꯁꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅꯒ ꯆꯩꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯒ ꯌꯥꯗ꯭ꯔꯗꯤ ꯏꯕꯥꯅꯤꯁꯤꯕꯨ ꯀꯥꯏꯅꯔꯗꯣꯏꯔꯥ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯑꯩꯅꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯈꯟꯕꯒꯤ මꯇꯝ ꯑꯣꯏꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯩ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯟꯁꯜꯂꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯆꯦꯟꯕꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯦ ꯐꯥꯗꯣꯛꯑꯦ ꯃꯃꯥ ꯃꯄꯥꯅ ꯃꯣꯏ ꯑꯅꯤꯁꯦ ꯐꯥꯗꯣꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤꯒꯤ ꯐꯣꯟ ꯄꯥꯏꯍꯟꯗꯅ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯊꯝꯃꯦ ꯃꯣꯏ ꯑꯅꯤ ꯄꯥꯎ ꯀꯩꯝꯇ ꯐꯥꯎꯅꯍꯟꯗꯕꯤꯗ ꯊꯝꯃꯦ ꯑꯗꯣ ꯃꯣꯏꯕꯥꯅꯤꯅ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯅꯠꯇꯦ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯃꯣꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯍꯟꯗꯕꯤ ꯊꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤ ꯅꯠꯇ꯭ꯔ ꯃꯣꯕꯥꯏꯜꯒꯤ ꯃꯇꯝꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯌꯥꯝ ꯊꯨꯏꯌꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯨ ꯌꯥꯝ ꯊꯨꯏ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯀ ꯆꯦꯟꯁꯜꯂꯦ ꯑꯗꯩ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯑꯃꯨꯛꯀ ꯆꯦꯟꯁꯟꯕꯗꯒꯤ ꯑꯦꯛꯖꯥꯝꯁꯦ ꯊꯥꯍꯜꯂꯦ ꯃꯣꯏꯕꯥꯅꯤꯃꯛ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯂꯣꯏꯔꯒ ꯍꯣꯡꯕ ꯍꯥꯏꯅ ꯃꯇꯝ ꯂꯦꯞꯅꯔꯦ ꯑꯗꯩ ꯑꯦꯛꯖꯥꯝꯁꯦ ꯊꯥꯈ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯣꯏꯁꯨ ꯑꯋꯣꯡ ꯑꯋꯣꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯛꯇꯅꯀꯣ ꯂꯨꯍꯣꯡꯕꯤꯔꯦ ꯅꯨꯄꯥꯁꯨ ꯐꯖꯅ ꯂꯨꯍꯣꯡꯉꯒ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯐꯖꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯕꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯅꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯄꯪꯂꯩꯗ ꯂꯩꯃꯤꯟꯅꯕꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯒ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯅ ꯏꯅꯥꯛꯇ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯔꯤꯝꯇ ꯋꯥꯠꯇ꯭ꯔꯕꯅꯤna ꯁꯦꯜꯁꯨ ꯋꯥꯠꯇꯕꯅꯤꯅ ꯃꯥꯁꯨ ꯅꯤꯁꯥꯁꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯆꯥꯕꯗꯒꯤ ꯄꯨꯔꯥ ꯍꯦꯟꯖꯟꯈ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯐꯖꯕ ꯋꯥꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯅꯣꯡꯃꯒꯤ ꯆꯥꯍꯧꯗ꯭ꯔꯗꯤꯀꯣ ꯅꯣꯡꯃꯒꯤ ꯀꯥꯞꯍꯧꯗ꯭ꯔꯗꯤ ꯃꯥꯁꯦ ꯂꯩꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯦ ꯌꯧꯔꯛꯄꯗꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯃꯆꯥꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯑꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯩ ꯈꯟꯕꯗꯤ ꯃꯣꯏꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯀꯣ ꯑꯗꯒꯤ ꯌꯥꯝ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯤꯔꯣꯜꯂꯦꯕ ꯊꯥ ꯂꯦꯞꯄꯦꯕꯀꯣ ꯑꯗ ꯑꯉꯥꯡꯒ ꯌꯥꯎꯔꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣꯅ ꯁꯤꯗꯤ ꯃꯇꯝ ꯈꯔ ꯁꯦꯟꯇꯔꯗ ꯊꯝꯃꯁꯤ ꯁꯦꯟꯇꯔꯗ ꯊꯝꯃꯒ ꯃꯥꯁꯦ ꯂꯥꯏꯌꯦꯡꯉꯁꯦꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯁꯦꯟꯇꯔ ꯊꯝꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯌꯨꯝꯗ ꯂꯩꯔꯦꯀꯣ ꯑꯗꯩ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯉꯥꯡꯅꯤꯅ ꯊꯤꯉꯥꯎ ꯂꯤꯉꯥꯎ ꯄꯪꯂꯩꯗ ꯂꯩꯕꯀꯣ ꯑꯗꯨꯕꯨ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯉꯥꯡ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯗꯤ ꯌꯥꯝ ꯐꯖꯩꯗꯅꯀꯣ ꯐꯖꯕꯅꯤ ꯌꯥꯝꯅ ꯇꯁꯦꯡꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯇꯝꯅꯤ ꯏꯐꯗ ꯐꯖꯕ ꯑꯗ ꯁ꯭ꯋꯥꯏꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗꯀꯣ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯈꯔ ꯉꯥꯎꯖꯕꯀꯣ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯐꯖꯕꯁꯦ ꯌꯦꯡꯖꯔꯒꯦ ꯑꯗꯒꯤ ꯐꯖꯕ ꯃꯁꯥꯅꯕꯨ ꯌꯥꯔꯗꯤ ꯀꯣꯏꯖꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯍꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗ ꯑꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯎꯔꯦꯗꯅꯀꯣ ꯍꯤꯡꯒꯣꯜꯅꯨꯡꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯧꯁꯦ ꯃꯊꯟꯇ ꯂꯩꯔꯦ ꯑꯗꯣ ꯑꯉꯥꯡꯅꯤꯅ ꯊꯦꯝꯃꯒ ꯃꯥꯒ ꯃꯔꯤꯁꯦ ꯊꯝꯅꯕ
ꯍꯣꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥ ꯊꯣꯛꯑꯦꯕꯀꯣ ꯃꯣꯏꯅ ꯑꯍꯟꯅꯤ ꯑꯉꯥꯡꯁꯤꯒ ꯌꯦꯡꯅꯔꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯟꯅꯦꯕꯀꯣ ꯑꯗ ꯃꯈꯨꯔꯥꯁꯦ ꯃꯥꯁꯦ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯅꯤ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛ ꯑꯉꯥꯡꯁꯤꯗꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯃꯤ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯃꯥꯅ ꯂꯩꯕ ꯂꯥꯛꯆꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯄꯤꯈꯤꯕꯀꯣ ꯃꯤꯒ ꯂꯩꯇ꯭ꯔꯒꯗꯤ ꯑꯆꯥꯄꯣꯠꯀꯥꯁꯦ ꯁꯦ ꯀꯥꯏꯅꯒ ꯑꯆꯥꯄꯣꯠꯀꯥꯁꯦ ꯍꯦꯛ ꯄꯤꯕꯤꯕꯀꯣ ꯑꯗꯩ ꯁꯤ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯅꯨꯀꯣ ꯅꯪꯉꯣꯟꯗꯗꯤ ꯁꯤ ꯄꯤꯔꯕꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯕꯤꯔꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯈꯟꯕ꯭ꯔꯅꯦ ꯈꯣꯠꯄ꯭ꯔꯅꯦ ꯀꯥꯏꯅ ꯅꯨꯄꯥꯁꯤꯒꯤ ꯀꯗꯔ ꯐꯗꯔ ꯍꯥꯏꯔꯦꯗꯅꯀꯣ ꯅꯨꯄꯥꯅ ꯀꯗꯔ ꯐꯗꯔ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯉꯥꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯔꯣꯏꯕꯅꯒ ꯊꯥꯞꯅ ꯂꯩꯈ꯭ꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯈꯜꯁꯦ ꯑꯣꯜꯂꯤꯅꯤ ꯈꯪꯗꯦ ꯍꯔꯥꯎꯔꯤꯅꯤ ꯈꯪꯗꯦ ꯑꯐꯕ ꯐꯠꯇꯕ ꯀꯩꯝ ꯈꯟꯊꯗꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯄꯤꯔꯛꯏꯕ ꯄꯣꯠꯇꯨ ꯈꯛꯅ ꯍꯔꯥꯎꯖꯕ ꯐ꯭ꯔꯤꯗ ꯄꯤꯔꯛꯄ ꯄꯣꯠꯅꯤꯅꯀꯣ ꯇꯁꯦꯡꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯨꯃꯥꯏꯅꯗꯤ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯊꯦꯝꯕꯁꯦ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯦ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯉꯥꯡ ꯎꯅꯔꯦꯀꯣ ꯃꯥꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯥꯗꯤ ꯃꯄꯥꯝꯗ ꯂꯩꯔꯨꯏꯕꯀꯣ ꯍꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯅꯒ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯃꯥꯁꯨ ꯃꯄꯥꯝꯗ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥ 2-3 ꯃꯥꯁꯦ ꯃꯄꯥꯝꯗ ꯂꯩꯔꯦ ꯃꯄꯥꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯁꯨ ꯁꯦꯟꯇꯔꯗꯒꯤ ꯂꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯆꯥꯁꯤꯒ ꯄꯨꯟꯅ ꯃꯆꯥꯗꯣ ꯎꯔꯗꯤ ꯃꯥꯁꯨ ꯈꯤꯇꯪ ꯉꯥꯎꯁꯟꯅꯕ ꯐꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯗꯅꯀꯣ ꯂꯩꯃꯤꯟꯅꯍꯜꯂꯦ ꯄꯨꯂꯞ ꯃꯃꯥ ꯃꯄꯥꯁꯤꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯃꯆꯥꯒꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯆꯥꯒꯤ ꯅꯤꯡꯗꯥꯒꯁꯦ ꯑꯗꯩ ꯊꯨꯞꯄꯤꯗꯅ ꯑꯗꯒꯤ ꯁꯨꯕꯤꯗꯅꯀꯣ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯇꯦꯡꯒ ꯄꯥꯡꯕꯤꯗꯅꯀꯣ ꯍꯥꯏꯗꯤ ꯏꯄꯛꯇ ꯄꯛꯆꯕꯗꯣꯀꯣ ꯃꯁꯛ ꯃꯇꯧꯅꯒ ꯂꯣꯏꯅ ꯐꯖꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯆꯥꯒ ꯎꯕꯗꯨꯗ ꯃꯌꯥꯝꯒꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯇꯧꯔꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯀꯥꯏꯅꯒ ꯐꯖꯕ ꯃꯤꯅ ꯇꯧꯔꯛꯄꯁꯦ ꯏꯄꯛꯇ ꯄꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯩ ꯍꯥꯏꯌꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯆꯥꯈꯤꯕ ꯅꯤꯁꯥꯁꯤꯅꯀꯣ ꯍꯦꯟꯕ ꯉꯝꯗꯕꯅꯤꯅ ꯅꯨꯄꯥꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯄ ꯃꯥ ꯃꯁꯥꯁꯤꯅ ꯑꯩꯁꯦ ꯆꯥꯔꯔꯣꯏꯒꯦ ꯍꯦꯜꯂꯔꯣꯏꯒꯦꯅ ꯃꯥꯁꯦ ꯑꯗꯨꯝ ꯈꯟꯖꯩ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯀꯣ ꯃꯥ ꯍꯥꯏꯖꯩ ꯍꯥꯏꯕꯀꯣ ꯑꯩ ꯁꯨꯡꯆꯥ ꯆꯥꯔꯔꯣꯏ ꯁꯤ ꯆꯥꯕꯁꯦ ꯐꯕ ꯅꯠꯇꯦꯁꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯆꯥꯈꯤꯕ ꯀꯧꯕꯅꯤꯅ ꯃꯥꯁꯦ ꯍꯦꯟꯕ ꯉꯝꯗꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕꯒꯤ ꯍꯦꯛ ꯆꯥꯍꯧꯗꯕꯗ ꯃꯁꯥ ꯊꯛ ꯅꯤꯛꯄꯤ ꯑꯗꯒꯤ ꯃꯇꯤꯟꯒ ꯑꯣꯔꯣ ꯇꯥꯕꯤ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤ ꯌꯦꯡꯕ ꯉꯝꯗꯕ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯁꯦꯡꯅ ꯃꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈꯤꯗ꯭ꯔꯥ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯀꯥꯏꯅ ꯈꯟꯕꯗꯩ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝꯃꯁꯦꯅ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯊꯝꯈ꯭ರೆ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯞꯍꯧꯋꯦ ꯍꯥꯏꯕꯀꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯁꯨ ꯂꯩꯔꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯐꯤꯕꯝꯗ ꯂꯩꯕꯗ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯝꯁꯤꯗꯀꯣ ꯃꯥ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯛꯆꯕ ꯃꯇꯝꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯤꯅꯀꯣ ꯆꯥꯟꯁ ꯌꯦꯡꯉꯤꯕ ꯃꯈꯨꯔꯥꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒ ꯋꯥꯔꯤꯒ ꯍꯧꯖꯟꯕꯗꯣ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯀꯣꯛꯇꯣꯛꯇꯕꯀꯣ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯈꯣꯠꯇꯦꯗ ꯀꯥꯏꯅ ꯀꯥꯞꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗꯦ ꯈꯣꯠꯇꯦ ꯅꯪ ꯅꯨꯡꯁꯤꯔꯗꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ ꯀꯔꯤꯝꯇ ꯆꯥꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯃꯥꯗꯤ ꯑꯉꯥꯡꯁꯤꯗ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯍꯤꯒꯥꯏ ꯋꯥꯁꯦ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯖꯜꯂꯦ ꯑꯉꯥꯡꯁꯤꯗꯀꯣ ꯑꯉꯥꯡꯁꯤꯁꯨ ꯁꯨꯝ ꯊꯥꯖꯔꯛꯄ ꯄꯪꯕꯒꯤ ꯁꯨꯝ ꯊꯥꯖꯔꯛꯄꯀꯣ ꯅꯧꯅꯒ ꯌꯨꯝ ꯄꯥꯟꯕꯅꯤꯅꯀꯣ ꯑꯗꯩ ꯃꯈꯨꯔꯥꯁꯤꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯁꯨꯝ ꯊꯥꯖꯕ ꯑꯗꯩ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯂꯧꯅꯈ꯭ꯔꯦ ꯃꯣꯏꯁꯦꯀꯣ ꯅꯝꯕꯔ ꯂꯩꯅꯈ꯭ꯔꯦ ꯅꯝꯕꯔ ꯂꯩꯅꯕꯗꯒꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦꯀꯣ ꯁꯤꯗꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯁꯣꯏꯕꯀꯣ ꯑꯗꯒꯤ ꯃꯈꯨꯔꯥꯁꯤꯅꯁꯨ ꯁꯨꯝ ꯊꯦꯝꯕ ꯍꯧꯔꯛꯑꯦꯀꯣ ꯑꯗꯒꯤ ꯄꯣꯠ ꯂꯩꯕꯃꯛꯇ ꯑꯣꯏꯔꯣ ꯃꯤꯔꯛ ꯇꯥꯔꯛ ꯍꯦꯛ ꯌꯦꯡꯕꯀꯣ ꯑꯗꯩ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯉꯒ ꯃꯥꯒꯤꯗꯃꯛꯇ ꯍꯦꯛ ꯄꯤꯕꯤꯔꯛꯄ ꯆꯥꯅꯕ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯃꯛꯇ ꯑꯣꯏꯔꯣ ꯃꯥ ꯂꯩꯔꯝꯃꯒꯅ ꯍꯦꯛ ꯈꯌꯥꯝꯅ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯦꯀꯣ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯈꯣꯠꯀꯅꯨꯅ
ꯊꯦꯝꯕꯤꯔꯦ ꯑꯉꯥꯡꯁꯤꯁꯨ ꯋꯥꯈꯜꯁꯦ ꯁꯤꯗꯒꯤ ꯂꯥꯡꯐꯥꯡ ꯈꯟꯕ ꯍꯧꯔꯦ ꯑꯗꯒꯤ ꯂꯥꯡꯐꯥꯡ ꯈꯟꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯦꯝꯄꯤ ꯄꯥꯏꯔꯦ ꯑꯦꯝꯄꯤ ꯄꯥꯏꯕꯗꯒꯤ ꯑꯇꯣꯞꯄꯀꯣ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯅꯦ ꯊꯑꯣꯏꯅ ꯎꯅꯕꯒꯤꯗꯤ ꯅꯠꯇꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯦꯝꯄꯤꯁꯤꯗ ꯃꯥꯁꯨ ꯃꯦꯁꯦꯁ ꯊꯥꯅꯗꯅ ꯈꯣꯠꯇꯅ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯍꯧꯔꯦ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯐꯖꯅ ꯁꯦꯟꯅꯅꯤ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯐꯖꯅ ꯄꯤꯊꯛꯀꯅꯤ ꯑꯗꯒꯤ ꯃꯆꯥꯒꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯠꯂꯛꯑꯦꯕꯀꯣ ꯃꯥꯁꯦ ꯁꯤꯗꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯅ ꯅꯪꯕꯨ ꯐꯣꯟꯗ ꯃꯦꯠꯇꯅ ꯂꯩ ꯑꯉꯥꯡꯁꯤꯒꯤ ꯀꯩꯝꯇ ꯌꯦꯡꯗꯦ ꯈꯣꯠꯇꯦꯅ ꯈꯔ ꯑꯃꯨꯛ ꯆꯩꯕ ꯍꯧꯔꯛꯑꯦ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯗꯨꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯣꯡꯉꯛꯄꯗꯨꯗ ꯃꯅꯦꯝꯁꯤꯅ ꯆꯩꯔꯦ ꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯗꯦ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯃꯛꯇ ꯑꯣꯏꯔꯣ ꯅꯪ ꯅꯤꯡꯊꯤꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯠꯇ ꯇꯧꯗꯦꯅ ꯉꯥꯡꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯅ ꯃꯃꯥꯗ ꯑꯃꯨꯛ ꯇꯝꯕ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯩ ꯈꯣꯠꯂꯦꯅ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯑꯃꯨꯛꯀꯣ ꯃꯣꯏꯁꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯁꯟꯅꯔꯒ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯨꯝꯁꯤꯗ ꯊꯝꯃꯦ ꯃꯥꯅ ꯑꯉꯥꯡꯁꯦ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯦ ꯇꯁꯦꯡꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜꯁꯦ ꯂꯥꯟꯅ ꯄꯨꯅꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯇꯝ ꯈꯔ ꯏꯅꯥꯛꯇ ꯊꯝꯃꯒꯦ ꯅꯆꯥꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯏꯆꯥꯅꯨꯄꯤꯁꯦ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯣꯏ ꯐꯔꯦꯅꯀꯣ ꯃꯣꯏꯁꯨ ꯋꯥꯗꯣ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ ꯃꯆꯥꯁꯦ ꯄꯨꯔꯒꯀꯣ ꯍꯜꯂꯦ ꯃꯥ ꯃꯅꯤꯡ ꯃꯈꯥ ꯇꯧꯔꯦ ꯃꯃꯥꯁꯤꯅꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯐꯣꯟ ꯃꯦꯠꯄꯁꯤꯃꯛꯇꯕꯨ ꯇꯁꯦꯡꯅ ꯏꯆꯥꯅ ꯇꯧꯕꯁꯤꯃꯛꯇꯕꯨ ꯐꯠꯇꯅꯗꯤ ꯈꯟꯗꯦꯗꯅ ꯐꯅꯗ ꯑꯌꯥꯝꯕ ꯈꯜꯂꯤꯗꯅ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤꯁꯦ ꯑꯗꯩ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯑꯧꯔꯥꯏꯔꯒ ꯂꯩꯔꯕꯀꯣ ꯃꯥꯒꯤ ꯃꯆꯥ ꯐꯪꯉꯤ ꯃꯥꯒꯤ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯃꯁꯨ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯦ ꯑꯗꯩ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯀꯣꯏꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦꯀꯣ ꯑꯗꯩ ꯎꯅꯁꯤ ꯈꯣꯠꯁꯤ ꯆꯠꯁꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯁꯨ ꯃꯌꯨꯝꯗ ꯂꯩꯔꯕꯅꯤꯅꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯊꯅꯝꯃꯒꯀꯣ ꯆꯠꯂꯦ ꯃꯥꯗꯤ ꯃꯈꯨꯔꯥꯁꯤꯒ ꯎꯅꯔꯕ ꯖꯥꯠꯅꯤꯗ ꯎꯅꯔꯦ ꯃꯈꯨꯔꯥꯁꯤꯒ ꯑꯗꯒꯤ ꯆꯥꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯊꯦꯝꯃꯤꯕꯅꯤꯅ ꯑꯆꯥꯄꯣꯠ ꯅꯨꯡꯄꯣꯠ ꯈꯔ ꯂꯩꯕꯤꯗꯅ ꯑꯗꯒꯤ ꯁꯦꯜ ꯅꯨꯡꯒ ꯈꯔ ꯄꯤꯔꯛꯇꯅ ꯇꯧꯕꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯣꯏꯔꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ ꯇꯁꯦꯡꯅ ꯃꯥꯗꯤ ꯅꯤꯁꯥ ꯆꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯑꯝꯃꯕꯅꯤ ꯑꯗꯨꯅ ꯃꯥꯅꯗꯤ ꯉꯝꯃꯒ ꯑꯩꯅꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣꯅ ꯈꯜꯂꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅꯀꯣ ꯀꯣꯟꯅꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯒꯤ ꯂꯩꯕꯗꯒꯤ ꯃꯤꯅ ꯎꯕ ꯌꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯈꯨꯔꯥꯁꯤꯒ ꯃꯥꯁꯤꯒ ꯆꯠꯂꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕ ꯌꯥꯎꯕꯗꯒꯤ ꯍꯥꯏꯔꯛꯑꯦ ꯅꯍꯥꯟꯗꯤ ꯅꯣꯏ ꯑꯗꯨꯒꯤ ꯃꯧꯗꯨꯒ ꯀꯣ ꯃꯣꯏꯁꯤꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯑꯍꯜꯗꯨꯒ ꯆꯠꯃꯤꯟꯅꯍꯧꯋꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯣꯠꯂꯤꯖꯥꯠꯅꯣ ꯃꯣꯏꯁꯦ ꯅꯨꯄꯥꯗꯣ ꯍꯥꯟꯅꯗꯩ ꯈꯔ ꯃꯥꯛꯀ ꯂꯩꯕꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯈꯨꯔꯥꯁꯦꯀꯣ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯔꯒ ꯃꯥꯛꯀ ꯂꯩꯕꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯒꯤ ꯃꯅꯦꯝꯄꯣꯛꯁꯦ ꯁꯥꯎꯔꯦꯀꯣ ꯁꯣꯝꯒꯤ ꯃꯅꯦꯝꯄꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯦ ꯃꯥꯁꯦ ꯗ ꯍꯥꯏꯔꯦ ꯂꯥꯛꯑꯦ ꯀꯩꯅꯣ ꯅꯪ ꯅꯍꯥꯟ ꯆꯠꯂꯤ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏꯕꯥꯏꯁꯦ ꯃꯩ ꯂꯩꯅꯩꯔꯥ ꯈꯣꯠꯂꯤꯔꯥ ꯍꯪꯕꯁꯤꯗ ꯑꯉꯥꯡꯁꯤꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯩ ꯀꯣꯏꯅꯕ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯊꯦꯡꯅꯕꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯛꯄꯅꯦꯅ ꯈꯨꯝꯃꯦꯕꯀꯣ ꯑꯗꯩ ꯀꯔꯤ ꯊꯕꯛ ꯆꯠꯄꯗ ꯀꯃꯥꯏꯅ ꯒꯥꯔꯤ ꯇꯣꯡꯉꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨ ꯐꯖꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯁꯨ ꯆꯤꯡꯅꯕꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯕꯗꯅꯥꯝ ꯇꯧꯔꯦ ꯃꯥꯅ ꯃꯆꯥꯅꯨꯄꯥꯅ ꯉꯥꯎꯁꯟꯅꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯃꯁꯦꯟꯁꯦ ꯕꯥꯞꯃꯦꯟ ꯑꯃꯠꯇ ꯇꯥꯟꯅꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯕ ꯁꯣꯝ ꯅꯥꯀꯟꯁꯨ ꯃꯆꯥꯅꯨꯄꯤꯅ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯈꯟ ꯈꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯇꯧꯔꯨꯏ ꯅꯪꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯀꯔꯤ ꯇꯧꯔꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯪꯕꯤꯔꯒꯗꯤ ꯐꯒꯗꯕ ꯑꯗꯨꯃꯥꯏꯅ ꯍꯪꯗꯕꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯕꯒꯤ ꯃꯣꯏꯁꯦ ꯑꯍꯜ ꯃꯁꯦꯟꯁꯦ ꯌꯥꯝ ꯈꯟꯅꯔꯒ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅꯒ ꯇꯧꯅꯕꯁꯤꯗꯀꯣ ꯂꯣꯏꯁꯟꯅꯔꯁꯤ ꯋꯥ ꯂꯣꯏꯁꯟꯅꯔꯁꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯁꯨꯗꯨꯗꯤ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤꯅꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅꯔꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯦꯟꯇꯔꯗꯒꯤꯀꯣ ꯃꯇꯝ ꯈꯔꯒꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏ
adu noibani kari khalino leminage khalira leminarage khalira haiba matam sida magi nupa sina di nupi yam nusi jaba sumna tangi madi nisado ki mayaina henba ngamkhidabadagi ma keno tawbane bako nisha aduna kangibagi ma nisa saba haitare anda mana magi nupi sida nang wakhal langphang khangano natab wakhal khangano ai phanaba kana honarake nang ichado nusidabra isu leite kainaga yam kapine haye bako haidi nupa siga nupi siga mi nupi sisu mapuroibudo nusirni ingkalakpagi wakhal phathaba ngamdabagi ko nga ki maphang pakhanda khanbai wani pharsu phatrasu mi mapuroibani natra adugi moibani se adoke matik kaminagi haye bako ai adumai tawroi kholoi ai nang pharak pangai doini khotoini kaina ko adumaina wari se sanabadagi ahalaman su upai lete habani migi matai manauduna nushi najari natra kaina ge habaduma khanjaba nachade bako nongmadi nupa sisu khoigi pharaga halakini duna machaga matuga du nushiribani na sumaina khalaga moise leire anda manem poksina hai phare adudi noi aduda dum di leiranu yum sida leiro ai mangonda sima chae su hairoi aduga thabak sima suiye sude su hairoi maga anganga se adum lehallo sineba haiwa se ada asongi nupi sigi mamana mu yadaba adudi chamane na ada lebedo sum tabak sudana leibadu nang su nongmadi nangna hakjang ngamaktaba yarakpa yai adugi matamda nungairoi angang sida sum leijasano sida sum leiraga nachanupana pharakpa matamda adum tharake mama aina yengsange sini hainariba wari se yamna soiko nisa chaba mana aduki matik manghali nisa sina manghanbase pusi kya ni ko manghali se ko nusiba kya su kaina hanba adu sini adudagidi leire ko angang se mase mayumda dum leire adubu wakhal di phathaba ngamdabani na mase nupa se koiraga mase leisabi sare adagi unaraga mase khoigi magi sagi makhura se ko sisiga nusinabasda khoi makhura sina mase yamna pamba haitare ne khoi phajaba hema amana hanubana khoi haineidana ko saubibadi ade ahalna angang pambasidi kaina haineidana ko sigi wakhalda makhura sisu aphabada kenta khantraba haitare masu angang se magi manakta pusallagi haina khallaba mase chelagi haibagi wakhal bawa madi khallaba janina makhura se machaga chawraponi ko magi nupi sisu makhura sigi nupi se ko hojiki dukan phamiba nupa se ko sigi nupi sisu masak thiba nati masak aduki matik kaini adum phase haiba tar yam phajaba natrasu keba khotpa loina haimi dukan lama phammi bani dukan phambai se ta chamo leina mati nate natra kedana khotana kharadi dum leiri bani bako masak thiba nati adubu nupa sina koigi tasengna nupi chop yauna chopa ba upai leite duga nupi amana nupa se chop yauna chopa ba sisima upai sunglei leite bako aduni tawrise adagi madi apabata se khangdan man angang se pusalage na khalmade ai angang nangi na sadu su ayok pangamani ai thak pangamani nang ai ga punna leirase na haira bako ade angang se su pangbani na kai ngasai gi mabu nusibi bani na adagi ahan se di gyan su tai adagi wangang bada angang se kamaina ngangani kamaina wahi wata se kamaina sumgani haiba se khangam gane bako ade hausiki angang masa sisu sum thazaraba haitare ai mangonda leiradi icha sisu yokpini hai mai manakta leiradi aisi am nungaina leirani haibagi wakhala makhalle madi ngasai mapuroibudo nga kyoina prak kaukthokraba janida sida prak soire ko punsi je dai moibani gi mari se khangnare tasingna khaji taki khoigi hausiki makhura sigi ko nupi sina khange ebako makhura sigi nupi sina khangakpadagi khatnare kaigino nang namigi angang duda adugumba phatabali chalido kholido ayama leise kari oina uge nangna mamang dagi nangna dumain tawktana kayam paisa kayam manghale kholale na imungje mahi adoki matik lange adoki matik khatnare haiba tare haidi nupa sida lichat ludrabani na nupi sisu sauraba haitare angang duna engondagi kari heli kholi nangna nacha jingi maning thungan bading ngamdraga migi macha du nang yokpa ngamdori bo khotribo phasu phatasu hingo nungni kaina heta
ꯑꯔꯣꯏꯕꯤꯗ ꯈꯠꯅꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯨꯡꯁꯤꯗ ꯃꯍꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡꯉꯦꯕꯀꯣ ꯈꯠꯅꯔꯦ ꯑꯗꯒꯤ ꯄꯥꯎꯁꯤꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯑꯦꯗꯅꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯀꯣ ꯍꯣꯏ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒꯤ ꯃꯃꯥ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯅ ꯃꯅꯦꯝꯄꯣꯛ ꯀꯣ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣ ꯅꯪꯒ ꯇꯁꯦꯡꯅ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯈꯣꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯩ ꯋꯥꯁꯦ ꯐꯖꯅ ꯃꯅꯨꯡꯁꯤꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯦ ꯃꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯔꯦ ꯃꯔꯤ ꯅꯣꯏꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯣꯏ ꯐꯔꯦ ꯉꯥꯎꯁꯟꯅꯩ ꯑꯩ ꯈꯪꯉꯤ ꯃꯃꯥ ꯑꯩ ꯌꯥꯏ ꯉꯥꯎꯁꯟꯅꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯒꯨꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯃꯧ ꯅꯨꯄꯤꯗꯨ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣꯅ ꯉꯥꯡꯉꯦꯀꯣ ꯃꯈꯨꯔꯥꯁꯤꯁꯨ ꯑꯗꯨꯝ ꯌꯦꯠꯂꯦ ꯑꯩ ꯃꯔꯤ ꯂꯩꯅꯗꯦ ꯈꯣꯠꯇꯦ ꯅꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯈꯣꯠꯄꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯑꯩ ꯊꯤꯜꯂꯨꯕ ꯈꯛꯅꯤ ꯁꯤ ꯀꯔꯤ ꯀꯥꯏ ꯈꯣꯠꯂꯦ ꯃꯥꯁꯨ ꯃꯆꯤꯟ ꯊꯤꯔꯦ ꯉꯝꯅꯕ ꯉꯥꯡꯉꯦꯀꯣ ꯑꯗꯩ ꯉꯝꯅꯕ ꯉꯥꯡꯉꯛꯄꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯥꯎꯅꯤꯡꯉꯦ ꯃꯥꯒꯤ ꯃꯈꯨꯔꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯦ ꯃꯥꯗꯤ ꯉꯁꯥꯏꯗꯩ ꯐꯣꯟꯗ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖ ꯑꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯃꯥꯁꯦ ꯈ꯭ꯌꯥ ꯆꯤꯛꯇꯅ ꯈꯥꯡꯉꯦ ꯇꯁꯦꯡꯅ ꯃꯥꯅꯁꯨ ꯄꯨꯁꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯀꯣ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ ꯐꯖꯅ ꯇꯨꯃꯤꯟꯅ ꯃꯇꯝ ꯈꯔ ꯂꯩꯅꯈ꯭ꯔꯦ ꯑꯗꯩ ꯃꯈꯨꯔꯥꯁꯤꯅ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯉꯥꯡꯁꯤꯗ ꯊꯦꯝꯃꯦ ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ खितंग मिंगोंद उतखिनु को आई नंगी युम अमा सागे अदुगा नंगी लेबम अमा सिनगे अदुगा इबानी लेरसी इबानी खकी ओइबा संसार अमा लेरसी हाइबा मतमसिदा अंगांगसे थाजरे को हाइबदी थाजबा ताबनी नत्रा हाइदी मादी अंगांगनी हाइदी वाखल मपुंग फादना मयुम पाथोबनी ना ngahangaki खनबको सिसु याम फत्ते दो मासे सुमाइना तौना मासे खोकी तसिंग हारंगा मासे हनुबा हाइजरगे मखुरानिना हनुबसिदा लेरसु मासे खोकी वाखल अमदि दुम खनबदो तसेंगना हाइरगा नुपासे मयाम लोइननिंबा हाइतारे वासे फजद्रे फजबरोम द हाइगेन होदबने दुबो वाहै थोलक्त्रे तमासे नुपासिदि मयाम लोइननिंबा हाइतारेने अमसु ngahang hakyoba अमसु लोइननिंबा दैमासे नुपासे पखंगदा खंगनारे को वीडियो कॉल गासे वारी गासे पक्सानदा सानाबी नोंगामबै नुमिताबो फोन से दोम पाया सानाबी मसासी मदि मा करिनो खंगब नत्रे मसासे मनाक्ता ले हाइबे वानी ममाना सेनबनिना को अदै नुपानागा अचापोत का पिरक्तना मासे बाजार चलिनी अदु चल मासे ट्रेनिंग अमदि चले हायबको करी ट्रेनिंग नो दि खंगदे ट्रेनिंग दो चटपगी नमासे तमासे नुपासे अममु उन्ना हाइदी युमदगी थोखरगा थामना तौबसिदि मीना उद्रे मीना खंगद्रे हाइबगी मवोंगसिदा मासे अम नुंगाइ थोकना हाइबा तारेनेको अमुक चट को सुमाइना तौदना मासे नुपासे मखन कोइनारेको अदे मासे मौनी काइनागा खंगबदगी तोखिबा नुपाना कांगबु मा अदगी खंगदबा हाइतारेने खंगदा मीना अदुम फजना नुसिनबा कांगबु अमसु यावरे अदगी सुमाइना माना चटपा अदगी गाड़ी तोंगागा हलकपा नुपा अमा नत्रा अमा तोंगपसिदा कोइ खंगबा मीनासु यावरे अदगी मयुंगी मीनासु हाइरे हाइदी माबु पोइबा ममासिदा नंगना चानु पिदो नुपा अतोपगी गाड़ी तोंगी खोली माबु वा लोइसनरबरा खोलबरा काइना हाइबसिदा ममानाबो ओइरमनिदा काइन ममासिनासु दों खुम्बा ममासिसु अफो ममाना तेको नत्रा हाइबदी मचासिगी असोइबसे माना सेमदोक पिगदबनेबा मादी अदुदो नत्रबा हाइतारे ममानाबो ओइरमनी खोलमनी काइना खल्ले माना सुमाइना नुपाना हागा चटपगी अदगी फोन वाइटिंग लेबा खोपा तौबसदगी सोनाकागी मखुरासिदि अमुक प्रोक चाबा हाइतारे हाइदि माना मागी ओइगेना तसेंग खनख्रबको पामजरुरबनिनाको फतबा वाखल अमा मकोकता चुग्रबनिना अंगांगदुना अतोपा नुपा कोइबदुदा मासे अमुकसु साउनिंगबा हाइतारे सि साउनिंगबदगी माना अंगांगसिदा उन्नसी खोनसी ना हाइरे ते अंगांगसिनादि यारक्त्रे को वाखल दो ngahang मफांग खनबनिना होंग्रे अंगांगसिगी वाखलजे पूरा होंग्रे को अदे होंगबसदगी मखुरासिना नंग दुमाइना दुम तौरदी आई नंगी नुपासिदा को इबानी लेनगिबा मरिदो हाइदो उरा काइना किहनबदो को सी फाउदा अंगांगसिदा मवालो बिद्रबा हाइतारे हाइनिंगा हाइयो हाइनिंगद्रगा तुन मादि ngसाइगी मागी मसुम मानबदा खोगी कोनना मसक फजाबगा थेंगनारकबदो तसे मौनाव थैबीदगा तौबदो खंगब्रा मौनाव थैबीने फिल्म अमा लेबदो बलाना कुमको अदुगी मओंगदगा मासे तसेंगना अदुमक हाइबा तारे को
ꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯐꯖꯕ ꯎꯕꯁꯤꯗ ꯃꯥꯁꯤ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯄꯨꯔꯥ ꯍꯣꯡꯈ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯕꯁꯤꯗ ꯂꯣꯏꯅ ꯈꯪꯅꯔꯦꯀꯣ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯈꯪꯉꯦ ꯑꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯋꯥ ꯂꯣꯏꯁꯟꯅꯔꯁꯤꯅ ꯍꯥꯏꯔꯦ ꯂꯣꯏꯁꯟꯅꯕ ꯇꯥꯔꯦ ꯋꯥꯁꯦ ꯑꯗꯒꯤ ꯀꯔꯤꯒꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯀꯩꯗꯧꯕꯩꯅꯣ ꯋꯥ ꯂꯣꯏꯁꯟꯅꯗꯣꯏꯁꯦ ꯈꯣꯠꯇꯣꯏꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯁꯦꯟꯇꯔꯗ ꯂꯩꯔꯒ ꯁꯦꯟꯇꯔꯗꯒꯤ ꯊꯣꯛꯂꯛꯑꯒ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯣꯠꯂꯒꯅ ꯍꯥꯏꯔꯒ ꯅꯪ ꯅꯆꯥꯅꯨꯄꯤꯁꯤꯅ ꯀꯥꯎ ꯊꯥꯕꯗꯧꯅ ꯊꯥꯔꯒ ꯑꯗꯨꯒ ꯀꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯩ ꯁꯨꯝ ꯉꯥꯡꯉꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯊꯣꯛꯑꯝꯕꯩ ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯁꯥꯗꯣ ꯑꯔꯩꯕꯉꯩ ꯄꯤꯖꯔꯦ ꯅꯣꯏꯅ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯅꯧꯅ ꯂꯨꯍꯣꯡꯉꯒ ꯂꯪꯊꯣꯛꯑꯒ ꯊꯅꯝꯃꯒ ꯅꯣꯏꯅ ꯁꯦꯟꯇꯔꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯗ ꯃꯤꯅ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦ ꯑꯉꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯅꯤꯅ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯦ ꯈꯣꯠꯂꯦ ꯏꯆꯥꯁꯦ ꯅꯣꯏꯅ ꯃꯥꯡꯍꯟꯕꯅꯤꯅ ꯍꯥꯏꯕꯗꯤ ꯚꯥꯞ ꯇꯥꯅꯗꯕ ꯃꯑꯣꯡꯗ ꯉꯥꯡꯅꯔꯦ ꯃꯥꯒꯤ ꯉꯝꯅꯕ ꯃꯑꯣꯡꯗ ꯉꯥꯡꯅꯔꯦꯀꯣ ꯆꯨꯝꯁꯨ ꯆꯨꯝꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯥꯀꯣ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯃꯥꯅ ꯁꯦꯟꯇꯔꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯃꯗꯨꯅ ꯑꯗꯣ ꯅꯨꯄꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯒꯗꯕꯅꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩ ꯅꯠꯇ꯭ꯔꯥ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯥ ꯃꯁꯨ ꯀꯩꯗꯧꯕꯒꯤ ꯅꯤꯁꯥꯗꯣ ꯆꯥꯔꯨꯔꯤꯅꯣ ꯅꯠꯇ꯭ꯔꯥ ꯅꯤꯁꯥ ꯆꯥꯗꯕꯤꯗ ꯐꯖꯅ ꯏꯪꯅ ꯂꯩꯔꯝꯃꯗꯤ ꯐꯖꯅ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯂꯣꯏꯅꯃꯛ ꯁꯣꯏꯀꯣ ꯅꯥꯀꯟ ꯑꯅꯤꯃꯛ ꯁꯣꯏ ꯅꯥꯀꯟ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯨꯝꯗꯦ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯅꯥꯀꯟ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯂꯥꯜꯂꯦꯕꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯋꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯁꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯦ ꯁꯦꯟꯇꯔꯗꯒꯤ ꯑꯃꯨꯛ ꯀꯧꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯅꯪ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯅꯍꯥꯒ ꯃꯌꯥꯝ ꯂꯣꯏꯅꯩ ꯈꯣꯠꯅꯩ ꯍꯥꯏ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯈꯣꯠꯂꯤꯅꯣ ꯈꯟꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯈꯨꯝꯃꯦ ꯅꯪꯅ ꯅꯤꯁꯥ ꯆꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯒ ꯑꯗꯨꯗꯩ ꯑꯩꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯦꯡꯕ ꯊꯤꯕ ꯇꯥꯕꯅꯤ ꯈꯣꯠꯄ ꯇꯥꯕꯅꯤ ꯍꯥꯏ ꯑꯉꯥꯡꯁꯤꯗꯤ ꯀꯩꯝ ꯈꯟꯗ꯭ꯔ ꯈꯣꯠꯇ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯦ ꯃꯨꯟꯅꯔꯦ ꯃꯤꯅꯦ ꯁꯥꯗꯅ ꯃꯆꯥꯒꯁꯨ ꯅꯨꯡꯁꯤꯕ ꯈꯪꯉꯤꯕ ꯃꯣꯏ ꯑꯅꯤꯁꯦ ꯇꯁꯦꯡꯅ ꯑꯗꯩ ꯑꯉꯥꯡꯁꯦ ꯃꯨꯟꯅꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯩꯒ ꯂꯩꯅꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯂꯥꯁꯇꯗꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯁꯤ ꯅꯣꯏꯒꯤꯁꯦ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤ ꯇꯧꯔꯒ ꯐꯖꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤꯏꯍꯥꯟ ꯍꯥꯟꯅ ꯁꯣꯏꯔꯤꯁꯤꯅ ꯀꯅꯥꯅꯣꯅ ꯐꯖꯅ ꯐꯝꯃꯒ ꯋꯥꯁꯦ ꯍꯪꯉꯦ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯜꯂꯛꯏꯁꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯧꯋꯤ ꯀꯅꯥꯅꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯪꯅꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯒ ꯅꯪꯅꯏꯍꯥꯟ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯑꯦꯕꯤꯗ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯕꯤꯗ ꯈꯪꯅꯕꯗꯨ ꯈꯪꯅꯔꯤꯔꯥ ꯀꯔꯤꯗ ꯈꯪꯅꯔꯤꯅꯣ ꯅꯪꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯃꯤꯗꯣ ꯈꯪꯅꯔꯤꯔꯥ ꯈꯣꯠꯂꯤꯔꯥ ꯀꯥꯏꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤꯏꯍꯥꯟ ꯍꯥꯟꯅ ꯈꯪꯅꯕꯗꯤ ꯑꯩ ꯀꯀꯥꯅꯤꯅ ꯑꯉꯥꯡꯅꯤ ꯗꯥꯏꯔꯦꯛ ꯍꯥꯏꯗꯣꯔꯛꯑꯕꯀꯣ ꯆꯣꯞꯄꯦꯗꯅ ꯃꯈꯨꯔꯥꯁꯦ ꯑꯩ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯌꯦꯠꯂꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯣ ꯐꯔꯦ ꯅꯪ ꯀꯀꯥꯁꯤꯒ ꯃꯔꯤ ꯂꯩꯅꯔꯦꯀꯣ ꯌꯥꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗ ꯅꯪ ꯃꯧ ꯑꯣꯏꯅ ꯇꯤꯟꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯀꯣ ꯌꯥꯔꯔꯣꯏ ꯋꯥꯁꯦ ꯁꯤꯗ ꯂꯣꯏꯁꯟꯅꯔꯁꯤ ꯍꯣꯏ ꯅꯪꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯪꯅꯕ ꯇꯤꯟꯅꯕ ꯂꯣꯏꯅꯔꯨꯕ ꯅꯪ ꯑꯃꯨꯛꯀ ꯍꯟꯅ ꯌꯨꯝ ꯄꯥꯟꯕꯀꯣ ꯑꯗꯣ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗ ꯅꯪꯁꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯟꯕꯗꯤ ꯌꯥꯔꯔꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯦ ꯇꯥꯔꯦꯀꯣ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯐꯔꯦ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯔꯣꯏ ꯑꯗꯣ ꯑꯩ ꯏꯆꯥꯁꯤꯒ ꯂꯩꯃꯤꯟꯅꯖꯔꯒꯦ ꯏꯆꯥꯁꯤꯗꯤ ꯑꯩꯒ ꯌꯣꯛꯍꯧꯔꯒꯦꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯣ ꯅꯨꯄꯤꯔꯣꯝꯒꯤ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯅꯤꯁꯥ ꯆꯥꯕ ꯃꯥꯅ ꯀꯃꯥꯏꯅ ꯑꯉꯥꯡꯁꯦ ꯌꯦꯡꯁꯟꯗꯣꯏꯅꯣ ꯃꯥꯅ ꯅꯤꯁꯥ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯥꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯉꯩ ꯍꯦꯛ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯃꯥꯅ ꯅꯤꯁꯥ ꯆꯥꯔꯒꯀꯣ ꯁꯦꯟꯇꯔꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣই ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯦ ꯊꯝꯕꯤꯔꯝꯕꯗꯒꯤ ꯑꯉꯥꯡꯁꯤꯅ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯕꯅꯤ ꯑꯉꯥꯡꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯄꯣꯛꯆꯕꯅꯤ ꯑꯗꯨꯅ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏꯒ ꯂꯩꯖꯒꯦꯅ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯋꯥꯁꯦ ꯇꯁꯦꯡꯅ ꯅꯣꯏꯅ ꯅꯤꯁꯥ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯁꯦ ꯁꯦꯟꯅꯔꯒ ꯊꯝꯕꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯣꯏꯅ ꯍꯥꯏꯅꯔꯦ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯌꯥꯝ ꯍꯥꯏꯅꯔꯦ ꯉꯥꯡꯅꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤꯗꯤ ꯃꯄꯥꯒ ꯑꯗꯨꯝ ꯂꯩꯔꯒꯦꯅ ꯍꯥꯏꯔꯦ ꯃꯄꯥꯒ ꯑꯗꯨꯝ
ꯂꯩꯕ ꯇꯥꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯩ ꯐꯔꯦ ꯐꯔꯦ ꯃꯄꯥꯒ ꯑꯣꯏꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯃꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯅꯨꯄꯤ ꯑꯃꯠꯇꯗ ꯂꯥꯡ ꯐꯥꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯃꯥꯁꯤꯗꯤ ꯃꯥꯗꯤ ꯂꯥꯡ ꯐꯥꯡ ꯈꯔ ꯇꯧꯏ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯤꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯑꯇꯣꯞꯄ ꯃꯤꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯖꯔꯁꯨ ꯃꯄꯥꯁꯤꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯂꯥꯡꯐꯥꯡ ꯋꯥꯈꯜꯗꯣ ꯈꯟꯗ꯭ꯔꯤꯕꯅꯤꯅ ꯑꯉꯥꯡꯁꯤꯗꯤ ꯃꯄꯥꯒ ꯂꯩꯔꯣꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥꯁꯦꯀꯣ ꯃꯈꯨꯔꯥꯁꯦ ꯃꯥꯁꯦ ꯐꯠꯇꯕ ꯃꯤ ꯑꯃꯅꯤꯗꯅꯀꯣ ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯀꯣ ꯅꯨꯄꯥꯁꯤ ꯃꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯔꯤ ꯂꯩꯅꯗꯕ ꯁꯥꯒꯩꯁꯤꯒ ꯅꯪꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯅꯪꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯅ ꯅꯪꯕꯨ ꯏꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯅꯪꯉꯣꯟꯗ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯪꯒ ꯀꯔꯤꯝꯇ ꯆꯪꯅꯗꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤꯅꯤ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯅꯤꯁꯥꯁꯦ ꯌꯥꯝ ꯍꯣꯡꯕ꯭ꯔꯥ ꯈꯪꯗꯦ ꯇꯁꯦꯡꯅ ꯌꯨ ꯊꯛꯄ ꯑꯗꯒꯤ ꯇꯂꯞ ꯆꯥꯕ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯒꯟꯖꯥꯒ ꯊꯛꯄ ꯈꯣꯠꯄ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦ ꯒꯨꯂꯤ ꯆꯥꯕ ꯀꯥꯞꯄ ꯁꯤꯁꯦ ꯌꯥꯝꯅ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯑꯝꯃꯤꯗꯅꯀோ ꯍꯧꯖꯤꯛꯇꯤ ꯁꯤꯁꯦ ꯌꯥꯝ ꯂꯝ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯑꯃ ꯇꯧꯋꯦꯕꯀꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯑꯗꯨ ꯆꯥꯔꯤꯍꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒꯀꯣ ꯑꯁ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯨ ꯊꯛꯄ ꯇꯂꯞ ꯆꯥꯕꯁꯤꯗꯤ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯅ ꯎꯅꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯁ ꯑꯗꯨ ꯆꯥꯕ ꯅꯨꯄꯥꯅ ꯐꯔꯦ ꯀꯩꯅꯣ ꯀꯥꯏꯅꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯁꯤꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯦ ꯃꯨꯠꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯖꯔꯤ ꯑꯗꯨꯃꯥꯏꯅ ꯆꯥꯒꯅꯨ ꯐꯠꯇꯦ ꯈꯪꯕ ꯄꯣꯠꯇꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯁꯨꯡꯇꯧ ꯇꯧꯔꯨꯅꯨ ꯇꯦꯁ ꯁꯨꯡꯇꯧ ꯇꯧꯔꯨꯅꯨ ꯐꯠꯇꯦ ꯈꯪꯕ ꯄꯣꯠꯇꯨꯗꯤꯅꯦ ꯆꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯋꯥꯔꯒꯗꯤ ꯏꯊꯟꯇꯅꯤ ꯑꯩ ꯏꯊꯟꯇꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯗꯣꯏꯁꯦ ꯀꯅꯥꯝꯇ ꯌꯥꯎꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯄꯥꯁꯤꯡ ꯅꯤꯁꯥꯁꯦ ꯆꯥꯕꯤꯒꯅꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯣꯏꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯀꯣ ꯅꯣꯏꯕꯨ ꯋꯥꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ